E-mashel Onsinaribasi ase Yeknabana Haraonaba thouongni. E-mashel da utliba Thouna adu Yeknabada Utlabadi Lei Pareng Hukke haina Federation of Haomee President Sapamcha Jadumani na thadorakpa cherol amana phongdorakli. Cherol asina hai Yeknabasingna khwaidagi pamlibasi aikhoi mashel onsinaduna misi minai yauba bantoina tawduna bahairoi-sing lairik tamhandaba kaithel kahandaba gari chelhandaba nongmagi chara talibasingi pukchak thadakpa lamdam asigi sedminam lekha tahanba adune masi pumnamak asi mayek sengna khangminaduna aikhoi mai paknaba thabak pangbagi tangai fadaba lei Yeknabana drone bombing rocket kaplakpa amade nongmai kapsilaktuna landarakli masi aikhoi thengnaduna mai paknaba lambi aduda chatpada arot athuk ngaklu chatpa changi khongjam ama changsinjingai gi mangoinana khongjang aduna thokhangadaba amangba amari tongjaba loinana arum ayang pumnamak yangfam thoi pumnamak asibu na thaiduna mana tongning ba tongnarakpa haining bawa pumnamak hainarakpa asina issue sing asidagi na thaiduna chathigadabagi mami ama chawran tare maram aduna isana isagi khongda singjangna yansinjabagi thabak sing ase yariba makai tawroidabani hainasu cherol asina makha tari